Thoubal District ki hauzik Leinaba Assistant Survey and Settlement Officer ASO asi full-fledged oidabana miyamna kudongchadaba kaya mayoknare. Athubada full-fledged oiba ASO ama Thambiyu Haina Thoubal District ki miyamna mari Leinaba Singgi Pukning Chingshillakli. Ngasi khangabokta leiba kaithel anouba sangle na pangthokpa paugi mifam amada khangabok apunba Mairapaibi Loop ki Joint Secretary Thokchom Muhini na hai Thoubal District ki ASO asi matam sangna lamfel da phamkhibana miyamna kudongchadaba kaya mayokna hale miyamgi awaba koknabani haiduna lengakna tha ahum marigi mamangda Thoubal District ki DC complex ta ASO gi office ama thamlabasu ASO asi atopa district Singgi ahenba char sing pubana Thoubal gi office ta toina phamde masina maram moiraga miyamna lamgi patta tanaba lam onba natraga lamga mari Leinaba ke Singgi thabak thoram sing pangthokna bokonabada achoba khutong chadaba ama oire maramaduna mari Leinaba singna athubada Thoubal District ki regular ASO ama Thambiyu Haina su mahana makata na phongdokhi Perjafat koi yamna ware maram di kesu na taba pada amma kisu kesu na taba koi lamgi chaya na ba amma kisu koi highway paklo ki bagi koi hujol se pasa hangdana complaint to bungai tena tori ba mayam se lampen de satlaga ta na ba se mati awa ba mo ha bu ore lampen de satlaga su eso lakti ha ba asi tumna ya mano ora kan da koi awa mayong nare maram maduna athu matam da koi gi koi governor Migrate koi hotel sabani koi senhara ke koi governor da koi Pukning Chingshillakli governor ki Pukning Chingshillakli hari bati pamela se athu matam da eso ama anauba eso ama thabirakuna hari ba department asigi award apa leiriba koi gi achobada ki official da ki horagana masa masu koi gi office ama gi lepham thokpa magi material sin chap chana lehan biduna praja miyangi Thoubal side da leiriba hari ba settlement asina koliba area da leiriba praja miyangi awab tham biduna athu matam da ko di pa ko haiba koi president jari